ꯁꯤꯡ ꯂꯧꯊꯨꯡꯅꯕ ꯁꯔꯀꯥꯔꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯩꯉꯣꯟꯗ ꯏꯁꯀꯣꯔꯠ ꯄꯤꯕ ꯃꯇꯝꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯚꯤꯗꯤꯑꯣ ꯄꯤꯁꯤꯜꯂꯛꯄ ꯁꯤ ꯊꯣꯛꯏꯗꯕ ꯇꯧꯔꯛꯄꯗꯨꯗ ꯑꯩ ꯄꯥꯔꯇꯤ ꯇꯤꯀꯦꯠ ꯑꯣꯏꯔꯗꯤ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯍꯧꯖꯤꯛꯇꯁꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯟꯗꯤꯗꯦꯠ 6ꯅꯤꯅ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯎꯔꯤꯁꯦ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯊꯤꯕ ꯐꯪꯂꯔꯣꯏ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯕꯤꯔꯦꯟ ꯃꯁꯥ ꯐꯝ ꯇꯥꯗꯣꯛꯁꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯤ ꯃꯥ ꯃꯔꯝ ꯑꯗꯨꯅ ꯁꯤꯕ ꯉꯥꯏꯕ ꯈꯛꯇ ꯑꯩꯗꯤ ꯃꯥꯕꯨ ꯍꯥꯠꯀꯔꯤꯕꯅꯤ ꯑꯩꯗꯤ ꯕꯤꯔꯦꯟ ꯍꯥꯠꯀꯔꯤ ꯅꯣ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯀꯟꯅꯕꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯁꯤ ꯀꯟꯅꯕꯤꯗꯃꯛ ꯑꯣꯖꯥ ꯇꯣꯝꯇꯝꯁꯅ ꯑꯗꯨꯝꯕ ꯋꯥꯐꯝꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯁꯨ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯗꯨꯝ ꯋꯥꯐꯝꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯒ ꯑꯩ ꯑꯗꯨ ꯍꯥꯠꯀꯅꯤ ꯑꯗꯥ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ withdraw to be please withdraw that particular statement. Okay, mathang si oza withdraw to re lawjarge ko hojiki wafam do public ta thamba ya wafam nate boja do Manipur ko sinisa khangge ai makha leiba bi MLA khangge ji indu ngai to bi to bi tham tharu adu maina to ba hoi man ha myam ji bo bo na di ko point ta ha bo bi noi la oi ni birena ji mai ga ku ki ga na to ha na ne oi ni mo amana oi si na si da naga ja ki group of the you mai sa ku yaw le ko ni si bo yaw bi ai ni ji ke no da masi question adi matang somna kai mane da adina paghanda mu muslim dai dai beti muslim mai dai aza uji ke mo lanji mari le na asi na jo ko lanji azu ma ma ta sangroi adu ji kari lai man do ji ekoi mai te ko ki lanji da asi da na amu ka mu chale ji mai te masi na mo hana jore bire lanji मसीने करीब और कमें आकर दा मैं मथुम मनुं खंडा ससुरों से तरी ये युमो ग्राम पंचायत के लेवल दे बा इलेक्शन तो दबा प्रधान सिंह जिला मेंबर सिंह जी को माने कुछ के हाफ सिंह जी इलेक्शन तो होगा हाफ को के जो दे जो ये हाफ से भी तो नहीं सिर्फ दी प्रधान सिंह जी अब लेकिन एक खुद अब मैं कुछ नहीं लेकर दे अब मैं कुछ नहीं दी मुझे ती मैं तो नहीं कोई पूरे को था यूं दिन था नहीं था जाने को इसी को अरे वो yốt này yốt để yang cái gì có vì tin nó mới em lấy có không chỉ là